ngasi phong tuan tuan Manipuri si phong singdigi maroi bi ipausing khongo sarga Manipur top channel gi maike digi myam na thamjigi ahan mada sanaleba poxi digi khongo sarga umang kannaba loop crore kaya sading tawringai da reserve forest digi narol da u ya laga yole langol reserve forest tumkhibe yana laire Robinson wahengbam umang wamang kok thokpana mahausa gi khal sound akaiba laktuna malem gi oina global issue oirakpadagi lamdam sidasu uwa marang kaina thanaba umang yokhanaba madi uyok marang kaina samganaba leng asobo senpam kya thadaduna akhanaba thausil kaya marum pakhalingai sera sida reserve forest area digi sakhangnaba singna narolda lalon pot oina sijinaba parks na uyale Manipur gi singgi lamsingda umang wamang parks na kokthoraktuna nungju nungsagi khal saun akaiba lakpa mudslide singning khaibna singba khudong thiba kaya mar mayuk nabadigi wathu oiringai sera sida Imphal mayuldagi yamna laptana laidiba langol reserve forest ki lamdeng awang lekhai area da usan pambi kaya mar mathang yanthalaga singthokhiba si thinghaudragadi telaba matam kharagi manungda langol reserve forest tumkhiba yabagi akiba leire reserve forest area sidagi usan pambi singasi yanthalaga truck sing the hondok le have akaknaba pawma phangmadagi pauxi ngasi mafam adu hakthingna satuna yengsilubda reserve forest ki manung asida usan pambi kaya marum yan thatuna singthokhibagi khudam sangdam kya thengnarakibani lamdeng awang lekhai digi kameng ta khiba yaba lambi sigi awang thangma sarukta leriba reserve forest area gi maike somda u singyal singthokhibagi mami khara leram thengnarakhi hairiba mafam adudagi Singthak lomda meter sa marum kakhalaga yenglubada machine natragana asoba horai sing sijinaduna kakthalamba usan pambi tara ga mangarom saithoktuna leirambase thengnarakhi loinana pambi kyasu yanthalaga singthokhibagi mami upa phanglakhi ayuk pung 13 taba matamna mafam adura population yengsinkhiba matam aduda sinmi ama phawba leiramba thengnarakhi de usan pambi singasi asongba singmai adudagi kaklaga putakhigadaba maramna u kakpagi thaba asi yamdrabada miyoi 10 dagi tadana sijinaramgani haiba khangmangame masida sunatana singchep asida lairiba u singtakhibagi maram asi matam kyagi mamangdagi semduna thambagi khudamsu uba phange maram asina mafam asidagi u kaklaga yonbagi thaba singasi ngarangta satharakpu oiramloi haibasi mafam asida hakthengna satlubada aduma khangmangame mafam asida hauji oihoriba phibam yamlabu using yanthatuna lehoriba amadi singthokhibagi khudam changdam oigadaba photo amadi video na singbasing pauxi sida marang kaina leiri hariba mafam asidagi irap lapnadana forest department gi bid office amasu leiri umang wamang ngak sienna blairiba lenga ki loisang asigi unit ama inak nakna leiraga reserve forest area sida lanai mi khrana ujaw kia yankhiba haibisi forest department gi mi su thaba sida sienna rabra haiba asob wang amadi wari chingmai dugi mayukna bada leiba labukta thabak surambi ahal oirabi nupi asina pauxi sida phungdorakpagi matungina bafam asida u yanmagi thaba singe hak laitana damak tawi Singthagasida uyalaga usingadu singtharaklaba matungda excavator gi matengna tata truck singda haplaga hondokpani usingasi yaliba miyai kangbu aduna kb da olaga yonmani loinana uyalaga yonbagi thabaksa thariba singasi laikai miyamna masak aduma khangnabagi mowongda ahal singaduna phongdorakhi lamdeng awang laikai gi mafam silangol reserve forest gi sarwa moina kumja english singa masamapan kuntra ga taruki November anida Famkiba Darbar gi resolution number 4 da warep nakibane reserve forest area dagi uwang pasi the Indian Forest Act 1927 gi section 26 ki matungina tha taruk tagi sei ani faw jail lebeloyana senfam kayamrum fine on thian bigi wopam kayamrum yawribane adubu Manipur gi mafam kaya dadi reserve forest area da su kanglon gi wangwada na rolda parks na u yan thalaga yon bagi wathok mamangna kyarak thengna khrabani swari Atopa pau madanamo Goa da yu sungba yengba satluba MLA ahum ki team halakre Yumthong khudingi yu sunghouwi liver nabadi thengnarakte susindro lamdam asida putholiba yu legalize tawdun apaba makhal gi yu sing mapana thathona balengana lakholiba khongthangni sarwa moina Manipur lenga ki mi ahum na saba legislature team ma thasigi taruktagi Goa da yu sungba gi mawong yengsinba satluba du halakre Haukiba August kunga tarete minister na CLO duna pangthuki mami famamada BJP gi MLA TI Shyam Kumar minister L Susindro amasum minister Dr S Ranjan gi temasina Gawar satuna maphamadu paikaliba local gi yusung gi mong mataw yengsina na bore na kibani
warep adugi matungina tha asigi taruktagi mute kangbosina gawada salaga mafam adu yu sungbi ki thabak adu yengsiluraba tungda tha asigi mapana halakhibane hadi khongjel adu saruk yarba minister susindro na phongdokpagi matungina makoina satkibada manipur gi oina su sekmaide sungba yu khara sangyeng gi oina puduna sali hairiba yu adugi quality sangyeng tawduna yengmada gawada sungnaramliba aduga yengnabada matik mayai tadana yoramba thengnarakhi maram basina makhatana scientific oiba mongna paikhalabadi manipur gi yu sing asisu apaba makhal gi yu oina puthokpo yaragani haina export sing da phungdorakhi hari nakala maram da yu thakbana maram moiraga liver naba masing hantanaba manipur yu legalize tawbada miyamna sagat piyo gawadari yumthong khudingi yu sunglabasu liver naba mata thengnarakti haina PHE amadi CFNPD Minister L. Susindro Miteni Fongdokre Wapamasi Child Development Project Officer CDPO Sungbumna Sinduna Kurai Lai Kurembi Laibungna Pangthokiba Ayuk Amadi Nungthilgi Saru Khaidokuna Pangthokiba Healthy Styles competition gi malai yenthokpagi thoramna phongdokhibani thoramadu Impal DC Kumanthim Daina Social Welfare gi Joint Director Banti Konthojamna singba saru yakhi thoronga mari lainan L Susindro na makatan hai se minister na MLA ahum gawar thaduna maphamadu yu sungba mari yonwigi fibam yengsinna bathawada marks yawri gawadari yumthong khudingda yu sungi yu ngawa liver naba midi amata thengnarakte makhoidi yu sunglaga mafam amada pulap pikhatlaba matungda certificate piraba matungda kaithel fangali food safety na sakhanglaba yu afaba thaknabanina liver naba mi leitabani manipuradi kang hidak semen amadi detergent sing sijinaraga yu sunglabanina liver naba mi masing ka hina wongkhalapani CMHD card piribasi liver naba mi layengmada sel puba ngamdabadagi fail oibigi phibamda leire yu thingbasu ngamlaroidabana manipur yu legalize tawba tangai padre haki Thoramasigi Ayuki Sarukta Kurai Nandaibam Laikai Zilla Parishad Member Okendra Athopam Social Welfare Director Ngangom Utam Impal East ki CMO Dr. Indira CDPO Songmam T Memsana Singu Saruk Yaduna Pangthoki Dr. Indira Namasamu Fob Angangda Siengadaba Matiki Matangna Wapam Tamki Thoronga Mari Lainana CDPO Songmum T Memsan Hai September Thabum Amasukna Satagadava Rastriya Posan Mahagi Tharongi Saru Oina Angang Masamu Fana Thamnabagi Tharamasisu Pangthokani Department Apik Angangi Hauraga Inkalakpa Amadi Miron Binupi Singidama Pangthokliba Tharam Sing Kanganana Bistol Kyazu Hangdoktuna Utli Hainasu Mangna Makhataki Atopa Madana Bardegi Saksa Rabamiyoi Samehena Lekanakre Senapati District Tungzai body party ki saklin saruba miyai sami hena hospital lekana khre miyai taraga manga romni phibam phagalakpadi hospital gi research tokre mafam aduri ki phangba pawnai haukiba leba pokponumi ki numidang wairamda senapati district ki pawmata sub division ki manungda leiba tungjoi village ta pangtokpa body party amaga mari leinana sinba saklin amada saruba miyai samarom hena lehau oba khongham ba haksang sikpuna singma satharakpadigi primary health center pawmata amasum primary health sub center Tungzoi da lekana naba miyoi sing adu pukalakibani CIC Pawmatagi Medical Officer Dr. T.S. Pawzabe ne phungdorapagi matungina hospital pukhalakiba miyoi sing adu Tungzoi amasum Tangam village tagini PIC Pawmata na miyoi humdra amasum PICAC Tungzoi da miyoi nifurum lekanari mana makhatana hai ngarang Senapati district ki Tungzoi village tagi nupamasa amagi birthday gi tharamga mari leinana sinba saklena du saru raba matu nungthil pung ani rom tapa matamdagi miyoi sing adu haksang sikpana ba lehaw hoba oba khongha mana sing kya leptana mathang sa tharakhibani mangna hai miyoi sing adu makhoina saru sinjak adu da food poisoning thok oigani roinana food poisoning adu makhoina iroma da sijinari bengari duri oiramba yai haina thajanari haki Tharamadu Yakiba Sa Sadaba Miyoi Singsu Layong Siga Manana Anaba Layong Utopa Yauri Loinana Iron Badu Saru Daba Miyoi Singdi Nabadu Yaudi Adawina Sapsa Badu House Pau Bakang Mangamdana Lady Haina Doctor Pauzavina Fongdoraki Taudogi Pau Pangmaga Sayuk Senapati District Lady Food Safety Team Mapamadu Sanction Magaloina Makwina Saru Zinjak Sing Sample Kongre Loinana Makatana Taudogi Matanga Tizin Baukre Miyoi kaya maru matam amatada pulap CIC da thomjilakpa aduda PIC
ꯄꯥꯎ ꯃꯇꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ 3 ꯑꯃꯁꯨꯡ ꯁ꯭ꯇꯥꯐ ꯈꯔꯈꯛ ꯂꯩꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗꯒꯤ ꯃꯦꯟ ꯄꯥꯋꯔ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯑꯃꯔꯣꯝꯗ ꯄꯤꯑꯩꯆꯁꯤ ꯄꯥꯎꯃꯇꯥꯗ ꯃꯇꯝ ꯑꯃꯈꯛꯇꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯅꯥꯕꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯎꯃꯩ ꯅꯥꯒꯥꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯎꯃꯩ ꯅꯥꯒꯥ ꯁꯥꯗꯣꯡꯃꯩ ꯃꯦꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯂꯣꯏꯅꯅ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯄꯤꯑꯩꯆꯁꯤ ꯄꯥꯎꯃꯇꯥꯗ ꯃꯊꯧ ꯇꯧꯔꯤꯕ ꯃꯦꯗꯤꯀꯦꯜ ꯇꯤꯝꯒꯤ ꯀꯠꯊꯣꯛꯄ ꯑꯗꯨꯕꯨ ꯄꯤꯑꯦꯟꯇꯤꯑꯦꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈꯤ ꯑꯃꯔꯣꯝꯗꯅ ꯄꯨꯅꯦ ꯃꯔꯨꯞꯁꯤꯡ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯦ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯄꯨꯅꯦꯗ ꯕꯤꯜꯗꯤꯡ ꯑꯃꯠꯇꯗ ꯂꯩꯕ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯔꯨꯞꯁꯤꯡ ꯑꯣꯏꯕ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯅꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯉꯛꯄ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯍꯗꯞꯁꯔ ꯇꯥꯎꯟ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯒ ꯅꯨꯡꯊꯤꯜ ꯄꯨꯡ 6:30 ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯀꯥꯗ ꯁꯤꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯔꯕꯤꯟ ꯒꯣꯀꯨꯂꯦꯅ PTIꯗ ꯍꯥꯏꯈꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯑꯣꯇꯣꯞꯁꯤ ꯑꯃꯒꯤꯗꯃꯛ ꯊꯥꯈꯤꯕꯒꯤ ꯁꯩꯔꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯅꯨꯡꯊꯤꯜ ꯄꯨꯡ 8:30 ꯇꯥꯕꯗ ꯃꯊꯣꯜ 4ꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯇꯦꯔꯦꯁ ꯑꯗꯨꯗꯒꯤ ꯆꯣꯡꯊꯈꯤ ꯃꯈꯣꯏ ꯑꯃꯅ ꯀꯃꯔꯁ ꯃꯍꯩꯔꯣꯏꯅꯤ ꯑꯇꯣꯞꯄ ꯑꯗꯨꯅ ꯑꯦꯅꯤꯃꯦꯁꯟ ꯀꯣꯔꯁ ꯑꯃ ꯇꯝꯂꯤ ꯁꯨꯁꯥꯏꯠ ꯅꯣꯠ ꯑꯃꯠꯇ ꯐꯪꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯤꯕꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯁꯤꯡ ꯉꯥꯏꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯈꯨꯡꯒꯪꯗ ꯂꯩꯅꯨꯡꯗ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯇꯥꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯅꯦꯠꯐ꯭ꯂꯤꯛꯁ ꯁꯦꯔꯤꯁ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯊꯤꯡꯁꯇꯒꯤ ꯄ꯭ꯂꯣꯠ ꯑꯃ ꯃꯥꯟꯕ ꯃꯑꯣꯡꯗ ꯂꯥꯇꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟ ꯑꯃꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯩꯅꯨꯡꯗꯒꯤ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕꯗꯒꯤ ꯄꯨꯡꯉꯛ ꯉꯛꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯛꯂꯤ ꯂꯩꯅꯨꯡꯗꯒꯤ ꯑꯉꯛꯄ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯍꯥꯁꯣꯅꯤ ꯈꯨꯟꯗ ꯇꯥꯕ ꯐꯪꯈꯤꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯐꯪꯅꯕ ꯑꯉꯛꯄ ꯐꯦꯅꯣꯃꯤꯅꯟꯁ ꯑꯗꯨ ꯁ꯭ꯇꯗꯤ ꯇꯧꯅꯕ ꯈꯨꯟ ꯑꯗꯨꯗ ꯊꯤꯖꯤꯟꯕ ꯂꯥꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯖꯤꯑꯣꯃꯦꯒꯅꯦꯇꯤꯖꯝꯗꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯁꯨꯂꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ 1993ꯗ ꯃꯤꯑꯣꯏ 8,800 ꯍꯦꯟꯅ ꯁꯤꯈꯤꯕ ꯁꯥꯊꯤꯕ ꯌꯣꯔ ꯍꯥꯕ ꯊꯣꯛꯈꯤꯕ ꯃꯐꯝ ꯀꯤꯂꯥꯔꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 19 ꯂꯥꯞꯄꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯁꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯗ ꯊꯣꯛꯈꯤꯕ ꯔꯦꯀꯣꯔꯗ ꯂꯩꯇꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯃꯐꯝꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯖꯥꯁꯤꯡꯅ ꯀꯤꯍꯟꯕ ꯑꯃꯁꯨꯡ ꯉꯛꯍꯟꯗꯨꯅ ꯁꯦꯞꯇꯦꯝꯕꯔ 6ꯇꯒꯤ ꯍꯧꯅ ꯂꯩꯅꯨꯡꯗꯒꯤ ꯑꯍꯧꯕ ꯃꯁꯛ ꯈꯪꯗꯕ ꯃꯈꯣꯜꯁꯤꯡ ꯇꯥꯈꯤ ꯂꯥꯇꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯦꯛꯇꯔ ꯄ꯭ꯔꯤꯊꯥꯕꯤꯔꯥꯖ BPꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯥꯈꯠꯇꯅꯕ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯟꯗꯦꯗꯀꯤ ꯁ꯭ꯋꯥꯃꯤ ꯅꯟꯗ ꯇꯤꯔꯊ ꯃꯔꯥꯊꯋꯥꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯇꯤꯝ ꯑꯃ ꯉꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯉꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯍꯨꯏꯌꯦꯜꯂꯟ ꯄꯥꯎꯗꯒꯤ ꯈꯣꯡꯒꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯀꯨꯝꯖꯥ ꯏꯪ 2013ꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯈꯜ ꯃꯉꯣꯏꯅꯅ BJPꯗ ꯄꯥꯏꯁꯤꯟꯅꯕ ꯂꯦꯞꯇ꯭ꯔꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯚꯥꯔꯠ ꯖꯣꯗꯣ ꯌꯥꯇ꯭ꯔꯥ ꯆꯠꯂꯤꯉꯩꯗ ꯒꯋꯥꯒꯤ ꯀꯣꯡꯒ꯭ꯔꯦꯁ MLA ꯅꯤꯄꯥꯟꯅ ꯀꯣꯡꯒ꯭ꯔꯦꯁ ꯁꯣꯔꯗꯣ ꯍꯥꯏꯔꯝꯂꯒ BJPꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯆꯣꯡꯁꯤꯟꯅꯕ NDAꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯅꯤꯔꯛ ꯍꯟꯅ ꯄꯥꯏꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏꯐꯗꯕꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯈꯠꯂꯛꯂꯦ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜꯒꯤ ꯃꯥꯌꯣꯛꯇ ꯑꯃꯁꯨꯡ ꯀꯨꯝꯖꯥ ꯏꯪ 2013ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯈꯜꯒꯤ ꯃꯑꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯗꯨꯅ ꯊꯥ ꯑꯁꯤꯒꯤ 8ꯇꯒꯤ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 3,960 ꯁꯥꯡꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ 12 ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 2 ꯐꯥꯎꯔꯒ ꯀꯩꯅꯥꯀꯨꯃꯥꯔꯤꯗꯒꯤ ꯚꯥꯔꯠ ꯖꯣꯗꯣ ꯌꯥꯇ꯭ꯔꯥ ꯆꯠꯄ ꯍꯧꯔꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯒꯋꯥ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯣꯡꯒ꯭ꯔꯦꯁ MLA 13ꯒꯤ ꯃꯅꯨꯡꯗ 9ꯅ ꯀꯣꯡꯒ꯭ꯔꯦꯁ ꯁꯣꯔꯗꯣ ꯍꯥꯏꯔꯝꯂꯒ BJPꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯑꯄꯨꯟꯕ ꯁꯤꯠ 90 ꯂꯩꯕ ꯒꯋꯥ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯣꯡꯒ꯭ꯔꯦꯁ MLA 13ꯒꯤ ꯃꯅꯨꯡꯗ 9ꯅ ꯉꯁꯤ BJPꯗ ꯆꯣꯡꯁꯤꯟꯈꯤꯕ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 2ꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯔꯝꯕ JDUꯒꯤ ꯑꯄꯨꯟꯕ MLA 6ꯀꯤ ꯃꯅꯨꯡꯗ 5 BJPꯗ ꯆꯣꯡꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯔꯛꯄꯗꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯁꯣꯔꯗꯣ BJP ꯀꯣ ꯖꯣꯗꯣ ꯍꯥꯏꯔꯝꯂꯒ ꯃꯁꯥꯒꯤ ꯄꯥꯔꯇꯤ ꯊꯥꯗꯣꯛꯂꯝꯗꯨꯅ BJPꯗ ꯆꯣꯡꯁꯤꯟꯈ꯭ꯔꯕ MLAꯁꯤꯡ ꯑꯗꯨꯗꯤ ꯗꯤꯒꯝꯕꯔ ꯀꯃꯠ ꯃꯥꯏꯀꯦꯜ ꯂꯣꯕꯣ ꯗꯦꯂꯥꯏꯂꯥ ꯂꯣꯕꯣꯞ ꯔꯥꯖꯦꯁ ꯐꯥꯜꯗꯦꯁꯥꯏ ꯀꯦꯗꯔ ꯅꯥꯏꯠ ꯑꯃꯣꯟꯀꯔ ꯑꯦꯂꯥꯏꯁꯣ ꯁꯤꯀꯨꯏꯔꯥ ꯑꯃꯁꯨꯡ ꯔꯨꯗꯣꯐꯅꯤ ꯍꯥꯏꯔꯤ
Makoi Nipana BJP the Sungshin Kipatanatana House Gawalenga Minister Suwediba BJP Lusimba Pramod Sawantaga so acting in Unakre, Aduka BJP da Songshilamamatunda, Michael Lobo and Fungo Kibida, Makoina Congress Tadulamduna BJP the York Libisi Prime Minister Narendra Modi Mapangal Hangat Hanabanaki. Amaramda Congress MLA Nipana BJP the York Libisi unconditional Oiba Pibamdani Hairaduna Gawagi Minister Namakoi Butarano Okre Loinangasi Congress MLA Nipana BJP da Zangshilaki the Hawkiba Assembly election upon Nipugi Manunda Kun Kakta my Papangam Kiva BJP MLA Masin Kuntragom doi Shiure Hanfundokre Adomanama BJP Pum Seng Oina Karakibe MLA Kungi Matata upon MLA Kuntragom doi Shuraki Besigamanunda Maharashtra di Government Party MGP की MLA अनि अमसुम Independence MLA अहुम यावरी Congress की MLA निपान BJP द संगशिलकी बसिन लेबास की मनुंड गवादी यानहाना Congress सोडो यात्रा हौरे हन मिनिस्टर न फोंदोखिबगा लोइनना कुमजा इंग्लिश सिंगनी कुनगमरी द पांथोकदरिबा लोकसभा मिखलदि हाना BJP न गवागी ओइना लैरिबा सीट अनि की मनुंदा अमकक्तमक फांखिबदो हंदकी मिखल सिददि सीट अनि म फांगलगनि हन स फोंदोखरे अदुगा कुमजा इंग्लिश सिंगनी कुनगमरी द पांथोकदरिबा लोकसभा मिखल यामद्रबदा प्राइम मिनिस्टर नरेंद्र मोदी ना MP समरी हेंदगी मपांगल फंगदुना लेबासगी अमुखना प्राइम मिनिस्टर ओइरगनि हन स फोंदोखरे अदुमोयनमंगसी गवा असेंबली द MLA तरा लेरम कांग्रेस पार्टी की मेकेडी MLA निपाना BJP द सोंसिनगिबा थवंगसी ख्वाइदिगी फतब कांग्रेस MLA सिंगी खोंथांगनि हायना गवा फॉरवर्ड पार्टी CFP की प्रेसिडेंट बिजोयना फोंदोखरे सोहारी कांग्रेस MLA निपाना लौरकलिबा फिरेबसी मखोगी इकाई खुमनबा अमसुम पॉलिटिकल गोइबा मसक पुंथु थुगायरगा लनथुम मिहोबा मदि पावर पामदगी थांलखिबा खोंथांगने हायना फोंदोखरे लोइनना महांगना BJP रोमदा ओनसिलदुना फोंदोखिबा वाफुमदना BJP ना पावर पाइरिबसी मियामना पिरकपा मैंडेट की मतुंगिना नते डेमोक्रेसी मसुम पार्लियामेंटरी पॉलिटिक्स की फिबम हंतहलगा अरानबा पंबैना लाइंगाक पाइरकपनि हायना फोंदोखि असिगुम मियामगी मियुट सिंगबु चाना थकनबा गेहुना सिंगबा पुक्सेल सिंगदबगी थवोंगनी हाइखेनसु पाउसना फोंदोरकली मखासा थरपोइना तो बपावमन असम राइफल सीएन की बोम की अटैक सेनब UG अनि फारे पुलिस सालिबसई सिगी जनवरी मंगादा लिलोंग PS की मनुंगसनबा उसोई पोकपी संगोम संगदा IED अमा पोखायनदुना असम राइफल्स पर्सनल सिन साथगिबे अटैक ता AR की पर्सनल अमा सिकिबा थौदोक सेनबने हैबा प्रीपाक प्रोगी खदर अनि थौबाल पुलिस अमसुम AR की कंबाइन टीम अमाना फगले हैना थौबाल डिस्ट्रिक्ट पुलिस की ASP जुगेशचंद्र हौबिजमना पाउमिसिंग फोंदोखरे ngasi thawal district police headquarter farba mi ani adubu permission gi mamang na puthokladuna ASP na phongdokhibada ngara nungthil pung mari makhairam tarakpara prepark pro gi kadar khara khongjom area da satok sin tawre habigi thajabi yaba paw ma phangmadigi mak masamaki lamjing makhadi additional ASP Ops W wangkhomana lusingba tarataruk suba AR gi major rahul gi kangbu amasum thawal command gi OC inspector K Nitaranjan yauna khongjom papalam khaida asar woksing sek tawki hari aduga nungthilpung manga makhairam tarakpada maphumadurgi prepak progi kadarni haba Imphal East ki urup awang lekai di MD sanajaw sai kungamang apok lekidraba MD Shiraz Ahmad ihanana fagat pangam khari mapu wang pang sathabada sai sigi July manga da lidongi usoi pokwi IED ama pokhanduna Assam Rifles की जवान में सीएन की बथौदो मा कलोइना इम्फाल ईस्ट की टॉप खोनांग खोंदगी ओइनाम अमित कुमार एलाइस नाउबी से कुनगम अपपो ओ खोगेन कौबा कदर अमगना प्रीपाक प्रोगी चेयरमैन एस पालिबगी लमजिंग मखादा मतुंग इना साखिबने हाइबा खामंग खयारी मांगना हाइदोरपगी ngarang numidag pung 8 makhairam tarakpada टॉप खोनांग खोंदगी ओइना अमित कुमार Masagi Yumthong mobile phone amasum sel onel polisin kuntraga manga songwa konana fagat ngam khiyari fagalaba polam sing asika loinana kadar animaki matakta makhata na thijin humjinawa lilong PS da sina khiyari loinana ASP na permission gi khuthangda sigumba anti social oiba thabak sing asi makhata na tawbigunu haina so apil tawki Makasa thara phone pongna from pauksi dige to pamarui pa paukrana NSN IM amasum NNPG puna thabak tawminana balena khre Pungning thawatningai oiba khongthang ama oina NSN IM amasum NNPGS nungsinabagi wakhalonda puna thabak tawminana bamadi naga political groups singi marakta makhal pumbagi khulai yawba hingsa thadokna bamadi print natragana social media da hunnana ba toknana ba ware nakre NSN IM amasum NNPGS na puna thokpa sirol aman hai forum for nagar
reconciliations NFR yauraga Nagasing marakta wakal tanaba laknaba pandamna thabak tawminaba yanaki English ngani ga mapangi June taragumdoida laikhidraba isak CC laikhidraba SS khaplang amasum brigadiers retired as Singneina sign tawkiba the covenants of reconciliations COR sabsana ngaknaba ikoina punang worep lawre Howjikti aikoina tangdu laitaba phibam thamnaba masum amana amabu ikai khumnanaba madi aikoigi marakta lairibi issue wakhaiba puraknaba honaragani so haidi NSN IM amasum NN PGS na thokpa joint statement aduda IM gi mod sinduna loop asigi collective leadership ki member ama oiriba BS atem amasum working committee of the NPGS ki mod sinduna working committee ki coordinator Alexo Benuna sign tawki so haidi Atopa paw manamo Urban local body singi mikhal gi matam lepna ba thorang lawkatre Urban gi mikhal na December da atai gi na English ngani kungum doi da pangthokna ba thorang tawri Urban local body panchayat amasum ADC Autonomous District Council gi mikhal sing tangkak ani thokna pangthokna ba State Election Commission na thorang tokre State Election Commission na COSEM Council of Higher Secondary Education Manipur amasum BOSEM Board of Secondary Education Manipur da I khiba chirol amagi matungina Urban local body panchayat amasum ADC mikhalasi satlibasai English ngani ga kungani thoigi aroi besuk amasum English ngani ga tarago humdoi gi hogolak sarukta pangthokna ba thorang tawri maramaduna kosem amasum bosem na pangthokadaba exam singi matamasi karama matamdano haibadu mapung phana khangalao pangthokadoriba mikhal gi matam lepada academic calendar da karigum ayet pa amata lehendana ba khangan biu hairi Pona phamna phangmo pawgi likhuna magi matungina urban local body gi mikhal asi satlibai sai English ngani kungani thoigi luisalakpa December thara pangthoklaba matungda panchayat amasum ADC Autonomous District Council gi mikhal singasina English ngani ga kungo humdoi gi hogolakpa sarukta pangthoklaba thorang tawri hairi panbayai COVID-19 na maram oiraga matam sangna pangthoktana laklaba urban local body gi mikhal ikui kuidana pangthoknaba sem sabu loinana mikhal asi gi damak Preliminary electoral roll tha sigi taragani thuida phongkhrabani State Election Commission Manipurna IMC Imphal Municipal Corporation yona Municipal Council amasum Nagar Panchayat singi mikhal pangthokna bagi dama electoral roll gi sem sabagi mathau taba thabak sing lokhatnaba mari lenaba Deputy Commissioner SDO BDO singda hanana khankhrabani electoral roll asigi claim amasum objection tawbi aroiba matamna saliba tha asigi taraga mapandani mikhal asigi dama final electoral tha asigi kungom doida phonglagani maram aduna mari lenaba official singna mari leiba thabak sing khudak tigi lokhanaba State Election Commission na khangan kheba lairabani sohadi loishalakpuni sel express tigi topa pawmana MLA masana lenga ki rule of law thugai duna irang sagalaga eviction thingmani council Logi makhada miyam ngakpi senbigadaba MLA masayauna rule of law thugaiduna irang sagatuna eviction process thingmani haina lefam sipai eviction case ki council maitan kaisangba sona latana maral sikre Imphal iski lefam sipai de leba village number taraga mathuida lam acre 0.06 awasi eviction tawragani haibaga mari leinana thokriba iranga mari leinana sona latana makhadana phungdokhibada Say Yankai Hena Tiangaduna Laklava case asi sumnanga si power karisu tawbangam dana lakli Mamang Taki Okram Henarina Lengak Piding in this court ki order Europe eviction process Thinkiba Lakre Ngasisu ACSC gi MLA Tangzam Arun Kumar Masaya na Thingduna court ki order da ayet papi divasi level thibane haki Power amadi paisa sisinaduna high court ki order bu law pai divasingna thingbada yobigano amadi eviction process asi thingbigano Leva asida rule of law laitravadi lairaba miyam kanana ngakpi sinbigani haina sumangna makhataki hawkibasai English singa samapan humdragani thuidigi ngasi phawba court thengladuna laklaba case asida hanjina court ki CA yaurabasu eviction da athingba leiduna lakli ngasi maksu high court ki ayaba yauduna eviction tawnana lakhibani haidi hainasu pawsna makhatana phungdurakli loisilakpoina tendakpa pawng tanga memna thamjaramge okay hotel da thamlamba athingba makhatana laitre Hawkiba tha August tarada pandamna OK Hotels Thangal Bazar thamkiba athingmadu Food Safety OK Hotel amadi pandamgi marakta concern Food Safety Office tagi package food sigi oiba regularization mayek singna khangminana ba wat pa khangmina ba wat patagi thokiba thagdoni pandam amadi OK Hotel gi thawmi sing puna phaminaraba matungna OK Hotel gi standard of
operation amadi safety standards sing khangminabaga loinana package product singda tangai fadaba sing hapsin biduna OK Hotel asi leba sig yamna matik magu leba operate tawriba organization amani OK Hotel asi phesaina hygiene rating for 5 ki manung na pirak laba hotel amasuni haina khangmangamle makatana thingba leitri hairena su paus na phongdorakli hausko ina de miam paus matang se lusinderege musu miam pun ana update ngaminasi and thank you.